วางเลนมาตามาที่ตัวเรลงวยปังคักนี้ขบ้ามนุ่งดาบแล้วก็กนานาเจเจตไปชินดูนทำบังงำกันนี้ทาบุมอามาเด็กทาบุมอามาอาสมเฮาขีบนะกาเลนหายไปลอยดามดูเยารักเลยอีบุดองมวยรังทางสิงหาเราบกีอีรังลางอีเกปุงมายุลโตเกมวยรังนิงเท่าเลยเซมบนาเลยบักเซนบะทุงนาเปาเจลีอภาบันมิตรทบานอามาเด็กอีบุดองมวยรังทางสิงหาเราสักเซมตัมเท่าโดกุมให้สานารกันนี้ทาบุมอามาจบนาหาเรากันนี้เปาเจลีมวยรังนิงเท่ามามอมลอยไกเดนฟาบิดูมานายสัจจิกวาตาเนยสัจจิมาใจเบมากรีตักปีกระดับหายังดังไงดิไอ้กิดีอาคีอมาปวดลำโซ่อามาตะไลดิกรีกีอดุกวารีบโนมาใจเบมากิบุกรีวัดกันนี่นานายนะอาคีอมาปวดลำสิงดีงาสายนะเซลบันีอาเซงบักิระสัจจิมาใจเบมากิมาพัมดานานายนะมุกมีน้ำกระดรออดูบุดีมีน้ำลอยหายบ้าไอสุขังอีดาฮาราพิดีกำดอบมาใจเบมาคอยเนี่ยมารวยบดูมาดีไอที่เก่าเลยดอกนังนับบุปลัมตระบดีไอที่เก่ารำนี่ดามาใจเบมาทำบาลสนาดีอินทกละสิฮาราพิเศษมังวันเดลังฮัลละสิสัจจิมาสิมาดีสวยเบียบันเตดอกมาใจเบมาเท่าดาบิวทำบาลสนาดาจะได้พิสาบังงำตระบสุเน่ไกเดนานายนะมวยรังพิสาให้บีเขาไทยบีกันนาดาสาวให้ดูนะงาสิมักนานายนะเท่าดาจารุเกเต้าวัตบุทำบาลสนาดดีว่าพัมเสกขังหันเบียบันเตตบนะสาลุการิกุมบังงำดับมาตั้งทบเล่เจรักปิสิมียามังดาสัจจิกิวาให้ดูดานุ่งปานยาวนะว่าเขาตะกบกปกลีมังลับจะตะกบดกิมุกีมุกาลังเล่าดูนะจะได้พิสารก็มากิมุพัมตะกัดขีใจเท่งปีเกท่ารังคีบะสิงเอลอรินบัลเลรังอติงาอ้อยคีทำบาลสนานัลันกำปะจิงพิรัลเทดคีมาบุนาไมที่บันังคีฮาราฟีดีอิจำบะฟีนัดเดจะได้ฟีอัตไอเดกิตบปีทำบาลสนานะอิไรไลน์เหกตะสาบดอ้อยทกตะวันนี้อดุนหันดักกิสีมาตั้งจาริคันใจบีใจเท่งปีนิงบกีทำบัลอเบมาหักนี้อีเข้าหลังบินงโกบิกุมวางเลนปุงซาโคดิงทำบาลสนาบุลักเข้าระเกปายมานุงเดคันสัจจิกในหยาดปะปรำดูได้ยารีมาพูมานายอันนี้ดูว่าขันบยาบขันนระบตุงสัจจิกอมาดิไกเรนฟาบีตั้มปากยมกิจักสังเดตระจักทงดูนั่นเลยบิทำบาลสนากินักตะลักลีอดูก็ไกเรนฟาบีน่าทำบาลขดปฏิทัดอกไปยารำคิรอยไฮบบูอารูบว่าอามาขันดบยาดรีทำบาลสนาอุยันเดทงลิบยันสร้างมาเทลดูข้าไปหนอลำบัดกิเลปีการีอารูบว่าฟัมเลยระเกมาใจเบมาสมดาวันนี้ทำบัตรหายังดังไงเลยอีบุดองมวยรังทางสิงหาเราก็ดับอดูบุไอกิดีเสนาบาเราพี่เลยเดดมวยรังคนให้บิกันนาสาบสู้เสนิงเดียดีลอยดามทับุงคาร์กิมามังนังนาสาบจะได้พี่ดอยามนันนิงที่เจอดูน่าทำบัตรฮันดักอีบุดองหาเราบสิดาเสปตาระบสู้หาเราพี่ดอนังนาสาบโอยนาเสนิงเงทำบัตรสนาการเรียนฟาบิกิว่าให้ดูแต่อังกฤษพาวีนาฮันไกดีมาบุอุบมักตะดาอิสาวลางีงางดุยกิใจดุยกิตะเต่าตุนไลบะมีนีอดูกังสินะมากิมาฟัมดาอิงดำเมงนัตับละบะวะให้นะงาสิดีเอาไว้ตานายามนะจันบีบกิมาเต่าอุลักปะสิดีอังกักปะฟังเลยนุมิดนั่นนงจุบตะกิทอรักปะดองนักขันเครทำบาลสนาดูไกให้ก็ตะวันอุคังดีตันจาตุตะสัจิกนะไกเดวเรทำบาลตุมิเลยสิลีดีมาใจเบียมันนะให้ดิสินั่งบุหอยใหม่อมาตะที่ให้อยู่ดนะมาใจเบมากิอุนบีปุกนิงนะอดูเยาวรวดีนานายนะสวยดนะบะจะได้พิซาตำดูนะไงสิกว่าเราอินุงใหญ่ตะกี้หาเราพิซาตะกี้พายเดดานุ่งไงเดนั่งนะหาเราจะได้พิซาเกให้รักปะสิก็ยาดะอเปียนบะโปกลิบะมาใจเบมานะปังตักตะตักปีดินานายนะสวยดนะบะซาซะเกทำบาลสนากิปะคงพังละบะดาจานาจะบีมาปูมานายอันนี้ดูจักคงตะกี้ทอกกี้ว่าลงจะพูดแต่ละลูกกอยมาเทลังลีบิทำบาลสนาสูมากิทงอดับทักกดับปุกนิงจังหอยตามปากยมกินิโกลกาได้เฮกเกี่ยวรักปะกาจานาจะบีมาพูมานายอันนี้ดูว่าตาเนยสัจจิให้เด็กก็นั่งนะให้เบสเนี่ยก็ดีเลยว่าบุปผาบเนาะให้วันนี้มาใจเบี้ยมาให้มันสิ่งมันเดนเนี่ยก็สิ่งถกเกตะไข่นั่งงางบสิมาบะอันทกปังอักตะงางไงดะมาใจเบี้ยมา
ꯆꯔꯩ ꯐꯤ ꯁꯥꯕꯗꯤ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯊꯝꯕꯥꯜ ꯁꯅꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯦ ꯍꯥꯏꯔꯒ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛꯇꯨꯝ ꯐꯪꯍꯟꯁꯦ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯑꯩ ꯌꯥꯅꯤꯡꯉꯤ 100% ꯑꯗꯨꯝꯅ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯋꯥꯇꯥꯅꯩ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯧꯒꯗꯕ ꯊꯕꯛ ꯊꯧꯔꯝ ꯃꯌꯥꯝꯗꯨꯗꯒꯤ ꯅꯥꯊꯩꯔꯝꯂꯒ ꯊꯝꯕꯥꯜ ꯁꯅꯥ ꯆꯥꯛꯈꯨꯝꯗꯒꯤ ꯆꯥꯛ ꯍꯦꯛ ꯂꯣꯏꯕꯒ ꯏꯌꯣꯡꯁꯪꯗ ꯆꯪꯂꯒ ꯍꯔꯥꯎ ꯐꯤ ꯁꯥꯅꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗꯅ ꯊꯧꯔꯥꯡꯉꯤ ꯏꯌꯣꯡꯁꯪꯗꯨꯗ ꯆꯔꯩ ꯂꯪꯕꯨ ꯂꯪꯈꯜ ꯆꯥꯅꯕ ꯈꯟꯗꯣꯛꯄ ꯍꯧꯔꯦ ꯁꯤꯡꯗ ꯇꯣꯡꯕꯤ ꯁꯤꯂꯩꯃ ꯏꯃꯥꯕꯨ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯊꯥꯒꯣꯟꯅꯔꯒ ꯍꯔꯥꯎ ꯐꯤ ꯁꯥꯅꯕ ꯁꯦꯝ ꯁꯥꯒꯦ ꯍꯧꯔꯛꯂꯤ ꯆꯔꯩ ꯐꯤ ꯁꯥꯕꯗ ꯆꯪꯒꯗꯕ ꯄꯣꯠꯂꯝꯁꯤꯡ ꯌꯦꯡꯕ ꯍꯧꯔꯛꯂꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯑꯅꯧꯕ ꯂꯁꯤꯡ ꯑꯣꯏꯅ ꯆꯤꯡꯃꯥꯏ ꯀꯥꯗꯨꯅ ꯍꯦꯛꯂꯨꯒꯦ ꯋꯥꯈꯜꯅ ꯈꯟꯕꯒ ꯊꯕꯛ ꯑꯣꯏꯅ ꯍꯥꯟꯅ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄꯤ ꯄꯟꯊꯕ ꯍꯩꯇꯕꯤ ꯊꯝꯕꯥꯜ ꯁꯅꯥ ꯈꯨꯠꯇ ꯄꯣꯂꯥꯡ ꯑꯃ ꯄꯥꯏ ꯂꯁꯤꯡ ꯍꯦꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯃꯗꯣꯝ ꯊꯥꯡꯖꯤꯡ ꯆꯤꯡꯃꯥꯏ ꯀꯥꯔꯛꯏ ꯆꯤꯡꯒꯤ ꯅꯥꯄꯣꯝ ꯑꯇꯣꯡꯕ ꯂꯩꯇꯦ ꯃꯥꯟꯅꯕ ꯃꯐꯝ ꯑꯃꯗ ꯂꯁꯤꯡ ꯀꯧꯕꯤꯅ ꯆꯤꯡꯃꯥꯏ ꯅꯥꯄꯣꯝꯗꯨꯃ ꯂꯨꯄꯥ ꯃꯆꯨ ꯐꯨꯗꯣꯡꯕꯒꯨꯝ ꯁꯥꯠꯂꯝꯃꯤ ꯂꯩꯔꯥꯡ ꯃꯥꯅ ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯎꯔꯒ ꯊꯝꯕꯥꯜ ꯁꯅꯥ ꯂꯣꯏꯕꯤ ꯆꯤꯡꯃꯥꯏ ꯑꯋꯥꯡꯕ ꯀꯥꯔꯛꯄꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯔꯤ ꯂꯩꯃꯔꯦꯜ ꯂꯥꯡꯒꯣꯜ ꯆꯪꯈꯣꯟꯕꯤ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ ꯄꯥꯟꯊꯣꯏꯕꯤꯅ ꯑꯄꯣꯛꯄ ꯄꯟꯊꯧ ꯅꯣꯡꯃꯥꯏ ꯅꯤꯡꯊꯧ ꯃꯁꯥꯏꯀꯣꯜꯗ ꯊꯥꯅ ꯂꯩ ꯃꯦꯔꯥ ꯊꯥꯗ ꯃꯄꯥꯟ ꯁꯥꯔꯒ ꯍꯤꯌꯥꯡꯒꯩ ꯊꯥꯗ ꯁꯥꯠꯅ ꯂꯩ ꯂꯩꯔꯥꯡ ꯃꯥꯅ ꯄꯣꯝꯂꯒ ꯂꯤꯀꯣꯟ ꯊꯔꯣ ꯃꯑꯣꯡ ꯃꯥꯟꯕ ꯂꯩ ꯂꯥꯏꯅꯥꯇꯕꯨ ꯌꯦꯡꯂꯒ ꯆꯩꯁꯨꯒꯤ ꯃꯈꯣꯛ ꯃꯥꯟꯕ ꯂꯩ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯄꯨꯛꯅꯤꯡ ꯄꯨꯝꯁꯨꯝ ꯁꯨꯝꯍꯠꯂꯤ ꯂꯩꯔꯥꯡ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕ ꯎꯕꯗ ꯋꯥꯡꯂꯦꯟ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯂꯁꯤꯡ ꯃꯈꯩ ꯃꯥꯅ ꯄꯨꯔꯛꯂꯤꯕ ꯄꯣꯂꯥꯡ ꯃꯆꯥꯗꯨꯗ ꯊꯟꯅꯕ ꯍꯦꯛꯏ ꯃꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯄꯟꯊꯗꯅ ꯍꯜꯂꯛꯄꯒ ꯇꯔꯦꯡꯗ ꯂꯪ ꯅꯥꯏꯔꯝꯃꯤ ꯇꯔꯦꯡ ꯌꯣꯠ ꯃꯇꯣꯟꯗ ꯃꯣꯏ ꯊꯥꯞꯀꯤ ꯂꯪ ꯃꯆꯤꯟ ꯑꯃ ꯈꯨꯠ ꯈꯨꯖꯤꯟꯅ ꯆꯞꯇꯨꯅ ꯆꯤꯡꯊꯣꯛꯂꯒ ꯇꯔꯦꯡ ꯌꯣꯠꯇ ꯂꯪ ꯅꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯂꯁꯤꯡ ꯃꯐꯣꯜꯗꯒꯤ ꯂꯪ ꯅꯥꯏꯗꯨꯅ ꯂꯪꯗꯨꯝ ꯐꯥꯔꯦ ꯂꯪꯗꯨꯝ ꯐꯥꯕꯒ ꯂꯪꯈꯥꯏ ꯁꯥꯔꯦ ꯃꯁꯤ ꯂꯣꯏꯔꯛꯄꯗ ꯑꯉꯧꯕ ꯃꯆꯨꯅ ꯇꯣꯞꯅ ꯊꯝꯈ꯭ꯔꯒ ꯑꯇꯣꯞꯄ ꯂꯪ ꯃꯈꯩ ꯈꯔꯅ ꯆꯤꯡꯒꯣꯡꯂꯩꯗꯒꯤ ꯀꯣꯝꯂꯥꯔꯣꯡ ꯃꯆꯨ ꯀꯨꯍꯤꯗꯒꯤ ꯀꯨꯆꯨ ꯀꯨꯝꯂꯥꯡ ꯌꯥꯏꯉꯪꯗꯒꯤ ꯌꯥꯏꯉꯪ ꯃꯆꯨ ꯄꯨꯊꯣꯛꯂꯦ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯂꯪ ꯐꯥꯏꯕ ꯂꯪ ꯆꯥꯛꯁꯤꯟꯕ ꯂꯣꯏꯔꯦ ꯃꯁꯤꯅ ꯃꯈꯥ ꯇꯥꯔꯛꯄꯗ ꯊꯝꯕꯥꯜ ꯁꯅꯥ ꯌꯣꯡꯈꯝꯗ ꯐꯤ ꯍꯧꯔꯦ ꯃꯤꯠꯅ ꯀꯨꯞꯄꯗ ꯊꯝꯕꯥꯜ ꯁꯅꯥ ꯀꯩꯔꯦꯟ ꯐꯥꯕꯤꯅ ꯁꯦꯠꯀꯗꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯏꯟꯒꯗꯕ ꯆꯔꯩ ꯐꯤꯗꯅ ꯆꯪꯈ꯭ꯔꯥꯡ ꯇꯥꯕꯤ ꯁꯥꯕ ꯍꯧꯔꯛꯏ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯀꯩꯔꯦꯟ ꯐꯥꯕꯤ ꯑꯃꯗꯤ ꯁꯖꯤꯛ ꯃꯣꯏꯔꯥꯡ ꯐꯤꯁꯥ ꯍꯩꯕꯤ ꯀꯅꯥꯗꯒꯤ ꯂꯣꯟꯅ ꯆꯔꯩ ꯐꯤ ꯂꯩꯔꯨꯔꯦ ꯑꯗꯨꯗ ꯅꯠꯇꯅ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝꯁꯤꯡ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯂꯣꯟꯅ ꯅꯤꯡꯉꯣꯜ ꯀꯥꯗ ꯋꯥꯇꯥꯅꯩ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯃꯆꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯂꯩꯈꯣꯛꯇꯤ ꯁꯥꯕ ꯂꯣꯏꯍꯧꯔꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤ ꯃꯁꯥꯗ ꯍꯩꯇꯕ ꯂꯩꯇꯦꯀꯣ ꯈꯪꯗꯦꯕꯨ ꯃꯥꯅ ꯍꯩꯇꯕ ꯂꯩꯇꯦ ꯀꯔꯤ ꯂꯥꯏꯅ ꯁꯥꯔꯛꯄꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯥꯏ ꯈꯣꯍꯟꯗꯕ ꯌꯥꯗꯕꯅꯤ ꯃꯥꯅ ꯁꯥꯔꯤꯕ ꯆꯔꯩ ꯐꯤꯗꯣ ꯃꯥꯡꯍꯟꯗꯕ ꯌꯥꯗꯦ ꯃꯆꯥ ꯏꯕꯦꯝꯃ ꯑꯩ ꯂꯩꯔꯤ ꯊꯣꯏꯅ ꯋꯥꯕꯤꯒꯅꯨ ꯍꯟꯗꯛ ꯃꯇꯥꯡꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯥꯕꯨ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯟꯗꯕ ꯌꯥꯗꯕꯅꯤ ꯐꯔꯦ ꯁꯤꯒꯤ ꯋꯥꯐꯝꯁꯦ ꯇꯣꯞꯅ ꯊꯝꯂꯁꯤ ꯑꯗꯨꯏ ꯁꯔꯨꯛ ꯑꯩꯒꯤ ꯁꯤꯅꯕ ꯂꯤꯛꯀꯣꯟ ꯑꯃꯗꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯈꯟꯁꯤ ꯃꯆꯥ ꯏꯕꯦꯝꯃ ꯃꯔꯩ ꯄꯔꯦꯡ ꯉꯥꯉꯣꯏ ꯄꯔꯦꯡ ꯀꯨꯟꯗꯣ ꯅꯥꯌꯤꯟ ꯁꯟꯗ꯭ꯔꯦꯝꯕꯤ ꯄꯔꯦꯡ ꯈꯨꯠꯇꯅ ꯈꯨꯖꯤ ꯄꯨꯛꯆꯥꯎꯕꯤ ꯈꯨꯠꯀꯤꯅ ꯆꯥꯔꯣꯠ ꯈꯨꯗꯣꯞ ꯑꯣꯏꯅ ꯊꯧꯔꯥꯡ ꯇꯧꯖꯔꯕꯅꯤꯅ ꯅꯥꯏꯅ ꯅꯪꯇꯅꯤ ꯑꯩꯒꯤ ꯏꯅꯥꯏ ꯑꯆꯥꯟꯕꯤ ꯁꯖꯤ ꯅꯪ ꯂꯩꯕꯒꯤ ꯑꯩꯅ ꯆꯥꯎꯊꯣꯛꯆꯕꯅꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯐꯖꯕꯁꯦ ꯃꯣꯏꯔꯥꯡ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯈꯪꯍꯟꯗꯕ ꯌꯥꯗꯕꯅꯤ ꯑꯁꯨꯝꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯂꯣꯟꯅ ꯋꯥꯇꯥꯅꯩ ꯁꯣꯝꯗꯅ ꯃꯇꯝ ꯑꯍꯨꯝꯃꯛꯇ ꯇꯨꯝꯕ ꯆꯥꯕ ꯆꯪꯗꯕ ꯃꯈꯩ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯗꯅ ꯆꯔꯩ ꯐꯤ ꯁꯥꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯃꯆꯥ ꯏꯕꯦꯝꯃ ꯀꯩꯔꯦꯟ ꯐꯥꯕꯤ ꯁꯥꯃꯨ ꯃꯥꯏ ꯈꯨꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯝꯅꯗꯤ ꯍꯧꯈꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝ ꯑꯣꯏꯔꯛꯂꯤ ꯐꯝꯈꯤꯕꯗꯒꯤ ꯃꯆꯤ ꯂꯦꯡꯗꯕꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯥꯏꯄꯨꯅꯕ ꯉꯝꯕꯤ ꯊꯝꯕꯥꯜ ꯁꯅꯥ ꯆꯔꯩ ꯐꯤ ꯁꯥꯕꯗ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯋꯥꯔꯛꯄꯒꯤ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯗꯨꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯈ꯭ꯔꯞ ꯈ꯭ꯔꯞ ꯆꯤꯡꯏ ꯐꯤꯗꯨ ꯁꯥꯅ ꯁꯥꯅ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯔꯩ ꯐꯤꯗꯨ ꯁꯥꯔꯛꯄꯅ ꯇꯪꯈꯥꯏ ꯆꯟꯁꯤꯜꯂꯛꯂꯤ ꯋꯥꯈꯜꯗꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯆꯅꯤꯡꯗꯨ ꯆꯪꯂꯛꯏ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ ꯏꯇꯥ ꯊꯝꯕꯥꯜ ꯁꯤꯕ ꯇꯥꯔꯤꯃꯤ ꯅꯪꯕꯣ ꯉꯥꯏꯍꯥꯛꯇꯁꯨ ꯄꯣꯊꯥꯕ ꯇꯝꯃꯨꯀꯣ ꯈꯣꯏꯅꯧ ꯆꯔꯩ ꯐꯤ ꯁꯥꯕꯗꯕꯨ ꯀꯅꯥꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯊꯥꯅꯒꯦ ꯅꯪꯒꯤ ꯃꯑꯣꯡꯁꯤꯗ ꯍꯥꯏꯕꯅꯤ ꯆꯅꯤꯡ ꯇꯉꯥꯏ ꯐꯗꯕꯅꯤ ꯐꯤꯁꯤ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯁꯦꯠꯀꯗꯕꯅꯤ ꯅꯪꯅ ꯃꯥꯒꯤꯗꯃꯛ ꯋꯥꯔꯤ
ꯃꯥꯅꯗꯤ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯑꯐꯕ ꯊꯕꯛ ꯇꯧꯕꯤꯔꯒꯦ ꯉꯁꯤ ꯐꯥꯎꯕ? ꯆꯅꯤꯡ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨꯕ. ꯃꯗꯨꯗꯤ ꯃꯥꯅ ꯈꯟꯕ ꯋꯥꯈꯜꯅꯤ. ꯃꯥꯅ ꯈꯟꯕ ꯋꯥꯈꯜꯅꯤꯕꯨꯗꯤ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯍꯩꯇꯕ ꯃꯥꯗꯤ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ? ꯏꯇꯥ, ꯃꯁꯤꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤꯕ. ꯇꯣꯛꯑꯣꯏ ꯏꯇꯥ, ꯑꯩꯗꯤ ꯁꯨꯡꯇꯣꯛ ꯍꯦꯛ ꯇꯣꯛꯑꯣꯏ. ꯋꯥꯈꯜ ꯊꯦꯟꯕꯤ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕꯤ ꯃꯥꯒꯤꯗꯃꯛ ꯍꯣꯠꯅꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ ꯏꯇꯥꯒꯤ ꯃꯑꯣꯡꯁꯦ. ꯈꯣꯏꯅꯧ, ꯑꯩꯒꯤ ꯋꯥꯈꯜꯗ ꯅꯣꯡꯃꯇ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯂꯩꯇꯦ. ꯅꯥꯏꯁꯤꯡꯗ ꯆꯟꯕꯤ ꯑꯩꯕꯨ ꯁꯤꯅꯤꯡꯕ ꯄꯥꯈꯣꯟꯁꯨ ꯁꯤꯕ, ꯇꯧꯍꯟꯅꯤꯡꯕ ꯁꯤꯜꯂꯝ ꯁꯤꯟꯊꯥꯂꯤꯁꯤꯡꯁꯨ ꯑꯩꯉꯣꯟꯗ ꯂꯣꯏꯕꯤ ꯆꯤꯡꯃꯥꯏꯅ ꯅꯟꯗꯨꯅ ꯀꯣꯛꯊꯛꯁꯤꯗ ꯂꯨꯝꯊꯔꯕꯁꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈꯥꯡꯂꯒꯦ ꯈꯜꯂꯤ. ꯅꯪꯇꯅꯤ ꯈꯣꯏꯅꯧ, ꯑꯩꯗꯤꯕ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯒꯗꯣꯏꯅꯣ ꯈꯪꯗꯦ. ꯑꯗꯣ ꯐꯤꯗꯣ ꯉꯥꯏꯍꯥꯛꯇ ꯁꯥꯕ ꯂꯦꯞꯈꯣ. ꯑꯩꯁꯨ 10 ꯆꯥꯛ ꯆꯥꯗ꯭ꯔꯤ. 10 ꯂꯥꯝꯂꯕꯅꯤ. ꯑꯌꯨꯛꯇ ꯆꯔꯩ ꯐꯤ ꯌꯥꯝ ꯁꯨꯕꯗ ꯋꯥꯔꯕꯅꯤ. ꯅꯪꯕꯨ ꯅꯨꯃꯤꯗꯥꯡ 10 ꯆꯥꯗ꯭ꯔꯤꯕꯣ? ꯆꯥꯗ꯭ꯔꯤꯌꯦ. ꯈꯣꯏꯅꯧꯒ ꯆꯥꯃꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯤ. ꯁꯦ, 10 ꯍꯥꯟꯅ ꯆꯤꯟꯗꯝꯂꯨꯈꯤꯁꯦ. ꯑꯗꯨꯒ ꯆꯔꯩ ꯐꯤ ꯁꯥꯕ ꯂꯣꯏꯁꯤꯟꯕꯗꯣ ꯂꯣꯏꯁꯜꯂꯣ. 10 ꯍꯥꯟꯅ ꯆꯤꯟꯗꯝꯂꯨꯔꯁꯦ ꯑꯗꯨꯗꯤ. ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯋꯥꯈꯜꯗꯒꯤ ꯃꯥꯡꯈꯤ. ꯊꯝꯕꯥꯜꯁꯅꯥ ꯍꯤꯛ ꯍꯤꯛ ꯀꯞꯆꯩ. ꯆꯅꯤꯡꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕꯁꯨ ꯃꯅꯥꯛꯇꯗ ꯂꯩꯕꯣꯏ ꯅꯤꯡꯉꯤ. ꯊꯃꯣꯏꯗ ꯎꯔꯥꯏ ꯍꯛꯈ꯭ꯔꯦ ꯈꯣꯏꯅꯧ ꯃꯇꯥꯒꯤ ꯅꯨꯡꯁꯤꯕꯅ. ꯊꯝꯕꯥꯜꯁꯅꯥ ꯃꯪꯗ ꯂꯥꯛꯑꯝꯕꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜꯁꯅꯥ 10 ꯆꯤꯟꯗꯝꯕ ꯂꯣꯏꯔꯒ ꯏꯌꯣꯡꯁꯪꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯆꯔꯩ ꯐꯤ ꯁꯥꯕ ꯂꯣꯏꯁꯤꯟꯗꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗ ꯑꯋꯥꯠꯄ ꯆꯥꯃ ꯃꯦꯟꯈꯠꯄ ꯉꯝꯕꯤ ꯁꯤꯂꯩꯃ ꯏꯃꯥꯅ ꯊꯧꯖꯥꯜꯂꯟꯕꯨ ꯀꯧꯕꯤꯔꯤ. ꯁꯥꯔꯤꯕ ꯍꯔꯥꯎ ꯐꯤꯗꯨ ꯏꯆꯝ ꯆꯝꯕ ꯐꯤꯗꯤ ꯅꯠꯇꯦ. ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯁꯥꯕ ꯐꯤꯅꯤ. ꯊꯝꯕꯥꯜꯁꯅꯥꯅ ꯁꯥꯕ ꯆꯔꯩ ꯐꯤꯗꯨ ꯁꯖꯤꯛꯅ ꯏꯌꯣꯡꯁꯪꯗꯨꯗ ꯆꯪꯂꯛꯂꯒ ꯌꯦꯡꯂꯔꯤ. ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ. ꯐꯖꯔꯦꯗ ꯏꯇꯥ, ꯅꯪꯅ ꯁꯥꯕ ꯆꯔꯩ ꯐꯤꯁꯤꯗꯤ ꯆꯪꯈꯣꯟꯅ ꯐꯖꯈ꯭ꯔꯦ. ꯐꯖꯕ꯭ꯔꯥꯅꯦ ꯏꯇꯥ? ꯍꯥꯏꯖꯤꯟꯕꯒ ꯅꯠꯇꯤꯌꯦ, ꯑꯣꯟꯊꯣꯛꯅ ꯐꯖꯩ. ꯈꯪꯗꯦꯗ ꯏꯇꯥ, ꯄꯥꯡꯅ ꯁꯥꯅꯕ ꯁꯥꯕꯅꯤ. ꯃꯌꯦꯛꯅ ꯃꯔꯣꯟ ꯑꯃ ꯐꯖꯔꯤꯕ. ꯍꯩꯇ ꯁꯥꯕꯅꯦ ꯁꯖꯤꯛ. ꯃꯖꯥ ꯏꯕꯦꯝꯃꯅ ꯀꯦꯒꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯊꯝꯕꯥꯜꯁꯅꯥ ꯅꯪꯅ ꯁꯥꯕ ꯆꯔꯩ ꯐꯤꯁꯦ ꯁꯦꯠ ꯏꯟꯗꯨꯅ ꯊꯣꯛꯂꯕꯗꯤ ꯀꯌꯥꯗꯤ ꯐꯖꯅꯤ. ꯁꯖꯤꯛ, ꯃꯖꯥ ꯏꯕꯦꯝꯃꯅ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯦꯠꯄ ꯏꯟꯕꯗꯣ ꯑꯩꯒꯤ ꯁꯥꯃꯨ ꯃꯤꯠꯅ ꯌꯦꯡꯅꯤꯡꯉꯤ. ꯈꯣꯏꯅꯧꯅꯇ ꯑꯩꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯁꯥꯔꯤꯕ ꯆꯔꯩ ꯐꯤꯁꯦ ꯍꯩꯇ ꯁꯥꯕꯅꯤ. ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯩꯗꯤ ꯌꯦꯡꯅꯤꯡꯉꯤ. ꯏꯇꯥꯒꯤ ꯆꯔꯩ ꯐꯤꯁꯦ ꯁꯦꯠꯂꯕꯗꯤ ꯃꯆꯥ ꯏꯕꯦꯝꯃꯅ ꯍꯦꯟ ꯊꯣꯏꯔꯅꯤ. ꯍꯦꯟꯊꯣꯏꯕꯤ ꯑꯣꯏꯕꯗꯨꯅꯤ ꯑꯩꯅ ꯌꯦꯡꯅꯤꯡꯕꯁꯨ. ꯑꯗꯨꯗꯤ ꯏꯇꯥ ꯊꯝꯕꯥꯜ, ꯃꯆꯥ ꯏꯕꯦꯝꯃꯗ ꯆꯔꯩ ꯐꯤ ꯁꯥꯕ ꯂꯣꯏꯒꯗꯧꯔꯦ ꯄꯥꯎ ꯇꯝꯂꯨꯈꯤꯒꯦ. ꯊꯝꯕꯥꯜꯁꯅꯥ ꯆꯔꯩ ꯐꯤ ꯁꯥꯗꯨꯅ ꯂꯩꯍꯧꯏ. ꯃꯔꯧ ꯂꯩꯕꯤ, ꯆꯤꯟꯕꯥꯜꯗ ꯈꯣꯏꯍꯤ ꯆꯐꯨ ꯌꯥꯇꯣꯟ ꯇꯪꯕꯤ ꯁꯖꯤꯛꯇꯨꯗꯤ ꯏꯌꯣꯡꯁꯪꯗꯒꯤ ꯊꯣꯔꯛꯂꯤ. ꯁꯖꯤꯛ ꯃꯈꯣꯏꯗꯧ ꯊꯤꯠꯂꯤ, ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤ ꯆꯠꯅ. ꯈꯪꯅꯤꯕ ꯃꯁꯤꯒꯤ ꯊꯝꯕꯥꯜꯁꯅꯥ ꯍꯥꯏꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ. ꯃꯥꯅ ꯃꯇꯝ ꯆꯪꯅ ꯆꯔꯩ ꯐꯤ ꯁꯥꯔꯕꯁꯨ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯃꯔꯨꯞ ꯐꯨꯛꯀꯅꯤ. ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯄꯥꯎ ꯇꯝꯃꯨꯒꯦ. ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯗ ꯑꯝꯇ ꯍꯥꯟꯅ ꯂꯥꯛꯊꯣꯛꯒꯦ. ꯁꯖꯤꯛ ꯋꯥꯈꯜꯗ ꯐꯠꯇꯕ ꯋꯥꯈꯜꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯗꯨꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯗ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯅꯤꯡꯉꯣꯜ ꯀꯥ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯏ. ꯁꯖꯤꯛ ꯁꯥꯎꯅꯤꯡꯂꯕꯅꯤ. ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯤꯕꯅꯤ. ꯏꯌꯣꯡꯁꯪꯗ ꯂꯩꯍꯧꯔꯤꯕ ꯆꯔꯩ ꯐꯤꯗꯨ ꯃꯩ ꯊꯥꯗꯣꯛꯅꯤꯡꯕ ꯐꯥꯎꯏ. ꯃꯨꯜꯂꯒ ꯐꯤꯗꯨ ꯁꯦꯒꯥꯏꯅꯤꯡꯕ ꯐꯥꯎꯏ. ꯐꯠꯇꯕ ꯋꯥꯈꯜ ꯃꯌꯥꯝ ꯍꯟꯖꯤꯟꯗꯨꯅ ꯃꯀꯣꯛ ꯃꯆꯥꯗꯨꯗ ꯍꯩꯊꯔꯨꯔꯒꯦ ꯍꯥꯏꯕꯒꯤꯗꯃꯛ ꯆꯪꯂꯛꯏ. ꯑꯃꯗꯤ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ. ꯀꯝꯗꯧꯅꯤ ꯃꯆꯥ ꯏꯕꯦꯝꯃ? ꯑꯣꯏꯗꯕ ꯁꯤꯜꯂꯝꯅꯤ ꯈꯟꯗꯨꯅ ꯁꯦꯟꯊꯥꯕꯤꯔꯨꯕ. ꯑꯋꯣꯏꯕꯗ ꯑꯣꯏꯅ ꯃꯥꯗꯤ ꯍꯔꯥꯎ ꯐꯤꯗꯨ ꯁꯥꯈ꯭ꯔꯦ. ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯍꯩꯇꯕ ꯂꯩꯇꯦ ꯃꯁꯥꯁꯤꯗ. ꯍꯩꯔꯔꯣꯏ ꯈꯟꯗꯅ ꯁꯤꯟꯊꯥꯕꯤꯔꯁꯨ ꯃꯥꯗꯤ ꯀꯌꯥꯗ ꯍꯩꯅ ꯃꯣꯏꯔꯥꯡ ꯐꯤꯁꯥ ꯍꯩꯕꯤ ꯑꯃꯗꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯆꯔꯩ ꯐꯤ ꯁꯥꯔꯦ. ꯃꯥꯅꯗꯤ ꯉꯝꯍꯟꯕ ꯌꯥꯗꯦ ꯃꯆꯥ ꯏꯕꯦꯝꯃ. ꯑꯍꯤꯡ ꯏꯆꯤ ꯈꯨꯟꯕ ꯉꯥꯏꯔꯒ ꯏꯌꯣꯡꯁꯪꯗ ꯁꯪꯂꯒꯅꯦ ꯈꯨꯠꯇ ꯊꯥꯡ ꯁꯣꯔꯤ ꯑꯃ ꯄꯥꯏ ꯃꯥꯒꯤ ꯆꯔꯩ ꯐꯤꯗꯣ ꯏꯌꯣꯡꯁꯪꯗꯤꯡ ꯀꯛꯂꯒꯦ. ꯆꯔꯩ ꯐꯤꯗꯨꯅ ꯃꯄꯥ ꯆꯨꯝꯗ꯭ꯔꯕꯗꯤ ꯆꯦꯛꯁꯤꯟꯗꯦ ꯍꯥꯏꯗꯨꯅ ꯏꯄꯟ ꯄꯟꯊꯧ ꯃꯥꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ ꯐꯪꯍꯟꯁꯤ. ꯅꯪꯇꯅꯤ ꯁꯖꯤꯛ, ꯈꯨꯕꯥꯛ ꯇꯨꯝꯈꯨꯒꯦ. ꯑꯗꯨꯝꯅ ꯇꯧꯔꯣ. ꯍꯌꯦꯡꯗꯤ ꯄꯟꯊꯧ ꯑꯄꯣꯛꯄ ꯃꯥꯒꯤ ꯆꯩꯕꯤ ꯆꯩꯊꯦꯡ. ꯃꯆꯥ ꯏꯕꯦꯝꯃ, ꯑꯍꯤꯡ ꯏꯆꯤ ꯈꯨꯟꯕ ꯉꯥꯏꯔꯒꯦ. ꯉꯁꯤ ꯑꯍꯤꯡꯁꯤꯅ ꯊꯝꯕꯥꯜꯁꯅꯥꯒꯤ ꯂꯥꯏꯕꯛ ꯂꯦꯞꯂꯒꯦ. ꯑꯁꯨꯝꯅ ꯐꯠꯇ ꯂꯧꯁꯤꯡ ꯍꯩꯕꯤ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯑꯍꯤꯡꯒꯤ ꯋꯥꯡꯂꯦꯟ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩ. ꯍꯥꯏꯅ ꯋꯥꯡꯂꯦꯟ ꯃꯇꯝꯗꯤ ꯍꯧꯈꯤ. ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯍꯤꯡ ꯏꯆꯤ ꯈꯨꯟꯕ ꯃꯇꯝ ꯌꯧꯔꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯆꯔꯩ ꯐꯤ ꯁꯥꯔꯤꯕꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯊꯝꯕꯥꯜꯁꯅꯥ ꯎꯆꯤꯟ ꯅꯥꯆꯤꯟ ꯆꯔꯩ ꯐꯤꯗꯨ ꯁꯥꯕ ꯂꯣꯏꯔꯦ.
Silay ma ima ibe magi thauchaldagi ngasidi harau fi saba ngamjare. Aina ngasi phibanda loliba mayek icham chamba mayek amadi natti. Masigi harau fi si setpa illabadi. Masa ibe mana keke miyam lakta henthoi bi haidu oirasano. Asi hairaga thambal sana ayuk nungthil numidang ahum chupna charai fi sabada awaba henman kibana khomlen tumkhun taning mafauri. Sayi babom charai fi sabada chokthaba phawi. Nuraga michna ani pangning bafaudri. Iyong sangda charai fi saba loirabada uchan mairado muthatlamlaga nai singna leiba yum adomda madom khomlen tumkhun tangi haiduna lakli. Ahing sit panung sitna pankhalakpa thazagi mangal aduda Mai suyauda lepa laitana lakpana magi laifam kadu yaubaga pavan thakta karaga khomlen tumkhun tali. Ahing na mayai helakle amambana lirol chalakle. Tagup tari ngan bathawan michak listing na kufet kafet nong madol magi sayrol langi. Uri upal na ling loibi singdol dagi silakli banung sitsina ahingi mathoy hapli. Michik miraw khol tadraba ahingi matam taibang na khomlen tumkhun tan krehek khangbaga Sajik tu charai fina khawona mina ukini matagum nai singi ka dagi thoraklaga chaksang tamna changlakli khongthang du mina takhini matagum tapna mong hadana laklaga yendai da haptuna thamli bathang mayam marak tu dagi makhut su chana bathanglen maton atumba aizrang ama khalli thanglen maton atumba do langtrik langi thang du paraga sajikna hairang makhoiren kakna thang ngasi di thang nangna aigi ning bathungallo Thambal sana ko ginuza nangdi ngasi ko rongnong lekha tana chingthage do leibak ning thomagi ahak pachai bi sei thengphangan ge handak matang sida nangbu kanana kanbi yenge asi khaladuna khutta thang du chetna pai iyong sang leiba adom da lai mai su amata yaude thabal mangal duna lamjing oiraga iyong sang du yoromdai athengba ahingduda fisa khol makhol tarai makhol sitabada chalambadagi chaple pisaji Karino, aina hauzik pisa khol makhol tarisina masi boy thukpa yaribra thambal sanadi isi ba khaidum haure imin orak labani aduga aina hauzik tariba pisa khol makhol sina kadai dagino masi ba haunaribra aigi wakalna soidana oigani khali sajik asi khalladuna iyong sangda changlaga magi tawdaba yadaba mathausi pangluragi khanduna iyong sangaduda changlakle Khong thangjin butangairi amamba ka adugi manungda nupi ama khongyan thaduna famlaga phi saraga leibadu uri masa pumba tu chungi khawtak hekchai kanano amamba ka sida phi sari basi sajik tumina lei thangjin luraba khongthang do handoi pukning damaro loli karino aigi michita uri sina thambal sanadi ningaidana tumdana lehoi adudi kanano iyong sangda charai phi sa tamli base Amambasida mamit po uribra. Charay pisatam libasibo. Kanano masibo ay natawgi khaliba tabagsi. Kaireda. Sumdang natawrabadi. Pugning da asum nakhan thambal sanagi tabag da yekhai thingai bapigi khalibasi. Pakik da tabag oina onthokpa yadabasina khoidaw thitli saji. Tawfam khangda ngai hakti tumin iyong sangi thongjin marumduda lepnaga lei. Masibo thambal sana oiramgadra oiramloidra haibagi masada jingnaba phawri. Kananabu amambada fi saba yagadoino oithoktabani khalli. Sajik unbi marang hawi. Adudi athengba ahingsida charai fi saribi nupisi kanano. Magi fisa khol makhol sina chamam na halle sajiki pukning. Sajik tu asengba amadi khanglage thambal sana oina traga oide khangdoknaba amuktadi kauraga yenge khan thongjingi marum mayada lotuna leirambadagi leithorakli. Aduga sajikna Thambal sana nangbu asuk thengla si phawba charai fi saba dubu waba phawdri bro wanglen matam si thengli saba loidragana hayeng ayuk yenda anganba nganta hawgatlaga charai fi du sanaba thaurango asumna sajikna hairakpa fisa kholduda makhong yan thaduna famlaga leiba nupidugi makokdo ngaksamdagi kelai aduga grong ontharaga sajikna leptuna leiba thongjil mapal du maktada magi kokki saruk du leplari Thabal mangal da tawriba thawdawdu hawbadagi loiba phawba sajik mayek sengna ui sajik wangang ba thokidri maklak to niknik lawi khutpai chetna pairak ba hizrang do laimai da pop launa thadai khangprek khangi thang du thadabaga phamduna laibi nupi do phoklauna hawgalaklaga
ꯃꯈꯣꯡꯗꯨ ꯒꯝ ꯒꯝ ꯊꯥꯡꯗꯨꯅ ꯂꯥꯛꯂꯒ ꯊꯣꯡꯖꯤꯟꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯀꯣꯛꯀꯤ ꯁꯔꯨꯛꯇꯨ ꯑꯇꯥꯕ ꯄꯣꯠꯆꯩ ꯈꯨꯟꯒꯠꯄꯒꯨꯝ ꯇꯥꯞ ꯂꯥꯎꯅ ꯈꯨꯟꯒꯠꯂꯤ꯫ ꯑꯗꯨꯒ ꯃꯀꯣꯛꯇꯨ ꯉꯛꯁꯝ ꯇꯣꯡꯗꯝ ꯁꯔꯨꯛꯇꯨꯗ ꯄꯥꯟꯁꯤꯜꯂꯤ꯫ ꯁꯖꯤꯛ ꯑꯃꯨꯛꯇꯪ ꯍꯣꯏꯃꯥ ꯍꯥꯏꯅ ꯂꯥꯎꯔꯝꯂꯒ ꯀꯤꯃꯟꯗꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯝꯕ ꯃꯔꯛꯇꯨꯗ ꯃꯥꯗꯤ ꯆꯦꯛꯂꯥꯆꯥꯒꯨꯝ ꯅꯥꯏꯁꯤꯡꯅ ꯂꯩꯕ ꯑꯗꯣꯝꯗꯗꯤ ꯆꯦꯟꯗ꯭ꯔꯗꯨꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯂꯩꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯆꯦꯜꯂꯤ꯫